Chaurakna masagi sahi taraga mapan muk suraba nupa macha ama mahak asi yamna lairaba imungi machani kaigumba matamdana photo kapagi thabak tuwi kaigumba kandana nongmana hazira sui thabak fangdaba matamdana mafam amadagi mafam amada thabak thibagi koi chatli nongma numit ama nupa asi athum ahau semaga yonba mioi amagi yumda thabak amagi wari tongnaba laklami yumgi mapandagi khonjel thokna mi leibro haina kauraga leirami sumaina kauraga leirikan chairak sida nupa asina yum sidi mi amata leite haiba khanglaklami adubu yum sigi bathroom dagi mioi amana yum masida mi kanamata leite nangbu kanano kari wari sagadabano kai thabak leite hailaklami khonjel asi tabada mi kauraga leiram nupa asi gyan tarami madudi walolak libi mioi asi athum ahau hauba nupa sigi machanupini nupi asi hojik bathroom da iruzaraga leirami nupa sigi makokta fattaba wakhal poklami mahakna tuminna iruzaraga leiribi nupi adugi photo video magi phone dagi laurami mahakna tawriba thabak asi nupi asidadi kaimta khanghalamde yamna haisingna tawrami masigi matungda nupa asi mana la iba mathaudugi wari tamnaba ngaiduna leirami nupi adusu iruzaba loiduna mapana thoroklami nupa asiga wari watai tawraga nupa asi mafamudagi halaklami nupa asina nupi se amuk hanna thengnabagi chance fanglami hek thengnabaga nupi sigi manakta sangsilaga nangse iruzaba matamda sumaina tawi hairaga mana tumina namhoba video photo adu nupi du utlami madu ubada nupi du pakhatpana makhung adu lebak makhada taramte nupi asina kamai tawduna aigi video photo nupa asida yaurumlibano khalami mahakna nupa asida makhong makut paijaduna photo video adu kakpinaba hanna kappaga haizarami nupa asibu gyan tahanaba kanna hotnarami adubu mahakna tawriba mayamsi nupa asigi makokta ama fawba changlamde hojikti nupa asina tabada hanggoigadaba demand khara nupi asida tawrami kaigumba kandana nupa asiga physical relationship leinaba hairami kaigumba kandana paisa piu hairami isam samna hairabada nupa asina blackmail tawba hawrami nupa asina paisa piu haiba matamsida nupi sina amuk paisa kaya piu hairino hanglami matamsida lupa lising yang kai piu hairami adubu nupi sigi mafamda asuk yama paisa sidi leiramde nupi asi tension ne hanman madagi chaba thakpa ningthino waina tawramde magi matawsi uraga nongmadi mapana ibe manangbu kaidawrage nasadu matam supada awaba wakhal khallaga leiba mali nasadusu yamna sokchalle kai nungaitaba leire naning thungdaba kai leire hayu hairami mapana sum hanjan hanjalakpadagi machanupina mahagna irujari kanda tuminna video lobadagi hauraga paisa piu haibagi matangdu fawbagi wari lirami wari si taraga mapa si yamna sauninglami nupa asibu nupi sigi mapana kai no haijalaga kaurami aduga nupa asi mapana hatokhirami masigi matungda sikhiba nupa asigi imung manungdagi missing report ama police ta file torakpadagi police nupa asibu thiba hawrami class 8 fawa pass tawdaba nupi sigi mapana police pu tha amanidi lapna thamkhraga pura tha taraga mapan haibadi chahi amaga tha taret police pu thiba khangandana thamlami mamai thangda thokriba thodok asigi matangda miyamna khangnarakpada miyamna kaisu thajaba ngamlamde madudi larik laisu hajadaba nupa amana magi makok sizinaraga achouba police officer kaya ama makok ngahonduna thamki habasi ngasigi wari asi taraga mioi kharadi suksoi soidana nupi sigi mapana tawkribasi yamna fai chumi hairakani khara amana soidana hairakani blackmail tawbugi matangse khangakpaga nupi sigi mapa police ki manakta chatfam thoi aigi wari tabiga dawriba chilit naw singi motna kari oiriba haibadu suksoi soidana second kharatang kaithokpiduna comment section da thambiramu mayambu Chesam nawasna taramno oksari amadi Ekai Khumnaba Uttea ngasi mayamda tahan jagadawriba asengba thokhiba thodok asigi warisi Uttar Pradesh ki Agra district ki oidoni Agra district ki manung sida Saya kauba police station amalai hairiba police station asina konba mafam amalai mafam asi Agra Gwailar highway gi manakta leibani mamingna Katipul kawi mafam sida 2024 gi February gi tang kun numit sigi nungding gi pung ahumok taba swaida lawmi ama magi hangam gi lawfam da laklami lawfam yorok lawa matung mahakna lepaga magi hangam sing adu
yengaga sum leirikanda mafam amada magi hangam mai chaga leibado urami masi ubada kanana karigi magi hangam gi lofam sibu mai thadok lamino khanbada mahak masasu gyan tajaramde mahak yamna thuna mai sakpham dot tamna laklami mafam si yobada blue machugi drum ama mai chaklaga leibado urami drum masi ayama saruk mai chakhirami adubu lomi asina drum asigi manungda kari yauri khangnaba amuk hotnarami mahakni yengluba matamda miyoi hakchang ama yawbudu urami amadi hakchang asi ayamba saruk mai chakhirami masi ubada lomi nupa si pakhatami amadi masada akiba amasu faurami yamna thuna mahakna emergency number 112 da police ta call torami call tawhraba matung mafamdugi police ki makok thongba yauna dog squad ki team su mai chakliba mafamduda laklami masigi matung police na thawdok sigi matangda tijin humjin ba hawrami ahan bada siraga mai chaktuna leiriba nupa asi kanagumba amana hatoklaba matung hangam gi lofamduda puraklaga mai thadoklamba malami masigi matung agra amadi thangnawada leiba district singi police station khuding makta asiba sang ama fangbagi pau pikirami amadi mi mangkhibagi report legasu pau piru haikirami masigi su mathakta news channel gi mioising social media gi mioising kawrami aduga video semaga maikei marida thadokhinaba hairami kaigino hairagadi siriba nupa asigi masak khangnabani sumaina siriba nupa asigi information piraga leirikan maraksida agra gi manungsida Malpura police station ju leirami hairiba police station sina konba kabulpur kawba khungang amalei mafam sida lal singh kawba mioi amalei 2024 gi 19 February da lal singh na Malpura police station na chatlaga mahaki sahi 18 suraba machanupa maming Rakesh Singh February gi tang 19 da photography taunaba chatkibadagi halaktre haina complaint report ama irami masigi matung mafamdugi police na masak khangdaba asiba haksak ama fangbagi paw lakpadagi lal singbu kauraga police ka punna lomi adugi hangam gi lobuk tuda laklami lal singda asiba haksang adu yenghalami adubu lal singna sidi agi chanati hairami police na lal singda amuk hanna muni yengu hairami adubu lal singna agi chanate yengubagi kana baleite hairami lal singsu laik lesu tamahudaba lairaba hungangi miwi amakhakni afam sidagi lal sing chatkirami adubu amuk hanna police ki maikedagi lal singda phone torok magi machanupagi motorcycle fangi hairami bike asiba fangliba mafam sidagi charakna kilometer 10 muk chatlaga fangbani mafam sigi akoibagi mioising police team surveillance team dog squad mangkhiba Rakesh ki marup singa loinana akoibada thibu humbagi thabak chatharami adubu kanaba ifang fanglamde asiba haksang police na lokatuna postmortem gi damak thakirami maraksida Rajasthan ki Bharatpur district ki manung delaiba Khumber village tagi Maniram Sharma gi imung manung postmortem ta phumda laklami aduga 2024 gi February gi tang 8 dagi mogi chahi 30 muk suraba machanupa Rupchandra Sharma thiba khangna nei hairami masi tabada police na Bharatpur dagi lakpa mioi sing asi postmortem ta phumda pusilaga asiba haksang helami asiba haksang yengubudagi lakliba imung manung gi mioi sing o khona kappa hawraklami makoina police ta asiba hakchang makoigi thiba khangdana leiriba Rupchandra Sharma gi hakchang ni hairami police na chechang verification tawdaba punamak loishalaga asiba hakchang imung manungda khusin nakhirami masigi matung Rupchandra gi aroiba mathomangam pangthokirami aduga mafamduda mahaki misi asigi matangda case ama lokatuna investigation horami somdana amu lal singna magi mangkhiba thiba khangdana leiriba machanupa Rakesh pu thiba leplamde lal singna magi khungangdugi paisa paiba mioi sing MLA atopa politics ta yawba mioi sing mafamda chatuna magi sahi 18 suraba machanupa Rakesh thiba khangdana leire thiba da mateng pangbiu haidana makut lonaduna hairami masigi hairiba mayamsina police ta call torami adubu police ki maikedagisu fangnaba kanna thiri haina hairami lal singhi machanupa Rakesh February gi tang 19 2024 dagi mangkhibani hojikti numittagi tha kaya ama hokirami lal singsu nungtigi police ta laktuna famduna adum leirami magi maung sida police su yamna warami kayuma kandana nungsina wari saraga mayumda halanki kayuma kandana ki halaga law khongba tawraga mayumda thaki miwei khara amana lal singda court ta chatnaba hairami court ta complaint tawradi police soidana
case asigi matangda serious oina logani haibirami sumaina tawdana June thagi tarik targama tho yaroklami numitchida Malpura police station da court ki site tagi thiba khangdana leiba Rakesh ki case ama FIR lokatlu aduga noigi areba resource sinaduna mahakku fangnaba thiu haina order ama piraklami masigi matung 2024 ki June ki tang 11 da Malpura police station da FIR ama lokatlami amadi Lal Singh na macha Rakesh mangkhibasi makhoi tarukna tawraga manghalibani hairami moi taruk ki manungsida Deviram ko mioi ama yaurami Deviram Malpura police station na konba kakwa khungangdagini Deviram hairba nupa asi athumba chapot kachori samosa semduna magi dukan da yuwan manupa amakhakni hairiba sinpham sina magi imung manung puribani police na mioi taruk asi station na kapatuna wari watai wahang pohang torami adubu makhoi taruk sigi manungda manga amati tawdok asiga makhoi ga mari leina de khalami police ke prime suspect si hojik Deviram haiba nupa asini mahak pusu police na wahang pohang torami police ki wahang khudingmakki paukhum yamna chumna sengna adum Deviram na su khumlami police na mangonda su magi paukhum ayamba se taraga chingnaba amata phanglamde sumaina tawdana thadi mayam ama haukhirami Lal Singh police station da lakpu lepte police su Rakesh mangkhibagi langla langjin amata phanglamde hojikti 2025 ki chahi se laklami marak sida police na mioi kharadagi Deviram chaurakna chahi manga muk thong mathakpagi thabak tawduna Israel da leirami haina pau tarami hojik amuk South Africa da thabak ama phanglami anytime South Africa da chatkhibagi chance leirami mahak se police ki prime suspect amani police ki khutta evidence ti amata leiramde nongmadi police na Deviram da nangi education qualification ji kaino hanglami matamsida Deviram na mahak ti class 8 khak pass tawjawi hairami hojik su Deviram dagi chingnaniya oiba post ama fawo khangba ngamdri adubu nongmadi police na Deviram gi phone che lawrami sum phone che check tobada soibadagi Facebook ta changlami Facebook ki messenger apps ta changaga Rakesh haina irami masidagi police na Rakesh amadi Deviram Rakesh na mangbo numit 2024 ki February ki tang 19 da wari tawki habasi khangmangam lami masidagi police mit mai khara singlami masigi matung Deviram gi call details record authok-lami aduga 2024 ki 18 February ki live location check torami check to matamda Rakesh ki last location khari turen gi manak to erami Deviram gi location chu mafam sida phanglami hairiba information sidi police na hana khangaga leirabani adubu makoina ka hena khanjaludabani adubu hojikti evidence se amaga connect torami amuk hana police na Deviram bu police station na kakhutlami ahan mada police na Deviram da asengma atum hairo nangi mateng pangbige hairami adubu Deviram na Rakesh misiga maga mari amata leina de hairami masigi matungdagi police na Deviram bu kihan khanganduna wahang pohang toba horami police na Deviram bu September ki tang 2025 numitida faraga akan mamongda wahang pohang tobudagi thokriba thodok-sigi matangda haidorokpa horami 2023 ki warini Rakesh hairiba nupa asi Deviram gi yumsidagi chawrakna kilometer amaga makhai muktani lapisi nupa asi mamangda su haizakhiba photography su tawi nomagi aphang thabok su sui noma Rakesh Deviram gi yumda laklami matamsida maha yumda leite amadi machanupi irujaraga leibagi tanja lauraga Rakesh na tuminna photo video namduna matungda machanupi da blackmail tawraga fataba thabak tawnaba hotnai amadi paisa launaba su tawi hairami masigi matungda machanupi na yamna wana tension amada leibado uraga kaidoba yauragi hangbada wari pumba mapa ingonda leir hairami matamsida mapa se yamna saurami aduga laikagi machin tongmasingda wakatlami amadi police ta su machanupi na fauriba saitheng sigi matangna su wakatlami report ki matung inna police na nupa asida chairak pibagi mahutta compromise oina tahun ki haina palli adubu Deviram di yamna saurami bichar khutawda pelamde machanupi gi Ejjat Rakesh na kaisu leitana khanbagi nupigi mapa Deviram na laman khumdana di tokloi haina kutum singduna tanja ngairaga leirami 2024 gi February ki tang 19 da Facebook ki messenger ki through da nupa Rakesh asida message tharami message ki through da pau founderami masigi matung yamna thuna Rakesh Deviram gi athum ahau yon dukan chida yaroklami matam sida dukan da Deviram khakta leirami ingtham thagi matam oibana Rakesh muffler amasu yelami Deviram na
Tanja yengaga muffler amadi tara akanba ama tawraga mangak chakhatlami aduga sidri fawba thadoklamde sumaina tawdana Rakesh hatlami hatlaba matung hojikti Deviramna asiba haksang asi mataw karamna manghankhigani khanba horoklami masigi matungda Deviramna magi nephew Nitya Kisorda wari punamak lirami matamsida Nitya Kisorna kem khalngano hairaga blue machugi drum ama arrange tawrami drum asida asiba haksang hapsalami si oiragadi asiba pubada lairani amadi mathakchida potchai khara hapada kanana su chingnaroi hairami makoina tawriu plan dugi matung inna loader ama tawraga asiba hakchang makoina leiriba yum sidagi charakni kilometer kun lapna leiba Agra Gweller Highway gi manakta leiba hangamgi labuk amada thamlami moina purakpa petrol do sinaraga drum asi mai tharami mai thari kanchida makoi ani tuminna yamna lapna yengduna leirami hakchangi body ayamba chaklamani haiba matamduda makoi ani amuk laktuna yenglami hojikti kananasu asiba haksang asi masak khangba ngamnaroi haiba khanglami amadi makoi ani su yumda halaklami masigi matungda mai chakliba body sigi DNA Rakesh ki mama gi DNA amadi mamangi warida panjakhiba asiba haksang sidi Rajasthan gi Bharatpur dagi imung amana moigi machani haiduna pukhrabani hairiba imung sigi miyoigi DNA su lawrami aduga DNA test tobada Rakesh ki mama gi DNA ga mai chakpa asiba haksang gi DNA ga match oirami sumaina tawduna Deviram Rakesh mihat ki charge ta officially oina farami Rakesh ki mihat asi pangthoklaba matungda Deviram South Africa chatnaba ready tawrami adubu police na masi het khanglakpada mahaki passport lawsalaga case asigi tangtaba khangji fawadi chatpa yahandana thamlakhibani masigi matungdani mahaku police na DNA test asida yumpham oiraga faribasi hojikti court trial horani ko matam khara changhini fabasu kuidri karma charak amuk pige habasidi amuk ngaibinaba tari wari asi tabiraga mayamgi oiba wakhalonju pongdok piramu ngasigi di matang asida agi wari asi loisilage thank you everyone